Leibag asigi Prime Minister Narendra Modi na ngasi ayuk pung tara makai taba matamda video conference ki khutangda kanale jadraba angang singi oiba scheme PM Cares ki senfam sing thadokpa hokre school chatliba angang sing asigi damak Prime Minister scholarship ki senfam sing su transfer tauke PM Cares for Children ki passbook Ayushman Bharat haibadi Pradhan Mantri Jan Arogya Yojana ge health card sing su angang sing ki damak yanthoke PM Care Children Scheme ase Prime Minister Masana Mamang Chahigi May Kunma Panda Lisingani Kungi March Tara Mathoidagina Lisingani Kunithoi February Kunipan Faubugi Manunda Lebak Asida Thengakiba COVID-19 Laichata Mama Mapa Makura Mato Natraga Angang Singbu Yoklamba Miyoi Singna Laikidabada Lahoriba Angang Sing Asigidamak Matingidamak Hodokiba Scheme Amane Scheme asigi makhada kanale jadraba angang amana masagi chahi kulumdoi surakpa matamda lupa lakh tara ki sanfam phangangane masigi damak PM Cares for Children.in haiba portal amasu hangdoktuna angang singi details sing register tawna ba hangdoktuna leiribane ngasigi thorom adugi manung chanda lebak asigi kachin koya da leiba angang singga Prime Minister ga video conference ki khutang dasu wari sanake